Tara suba mati tara mathoi suba IRB ge recruitment gi fal lauk tho haina CM Biren gi yum da thomjin khrei police ka chawna mukna ba tho khrei khongjang loi ahum phajin khrei matam koina haidok tana laklaba tara amati tara mathoi suba Indian Reserve Battalion IRB lobagi result athuba matam da haidok piyo haina All Manipur 10 and 11 IRB baiba bosi completed candidate singna ngasi luang sangbam da leriba chief minister N Biren gi yum da thomjin khrei loina na athuba matam da sahi mari faraba IRB lobagi fal lauk tho naha oiba singi punsi kan biyo haidok ki bawa ngakna thabak tawdaba chief minister N Biren pham thadu uhaiba kholau kaya lauke masing yamlaba tara amadi tara mathoi suba IRB ge candidate sing aduna June gon promise gon thaba banner paiduna CM gi geta thomjin duna kholau kaya lauba haurakpada khudak ta hingang police ki ose pathongna lusingba timama thomjil laktuna takthokna bohona khe maduda All Manipur 10 and 11 IRB ge biba bosi completed candidate singna sinduna changsin gi bakhongjang adu control tawna bohona bada police na yamna chawna awaba mayong na khe police na control tawna bohona bada lathi charge phawba chathakhe madu phawbada IRB candidate singna changsin liba khongjang adu handok tabada ge masing yamlaba police sing thomjin duna lathi charge tawduna takthokhe loina na khongjang loi ahom haingang police na fagatuna police station da pukhe panba yabade chief minister N Biren na haidok na laidiba tara amadi tara mathoi suba IRB lobagi result ase haukiba jun thagi manungda haidok lagani haina laukthokhiba laikhrabane cabinet mi pham khrei ADC taruk taki tara da hengat khrei BDF singi tolob sahi da lupa chamnga da hengat lagane ADC taruk lairambadage tara da hengat pa yauna BDF singi honorarium sahi gi lupa chamnga hengat na ba ngasi phamkhiba cabinet na warep lau khrei ngasi chief minister na chair lawduna ngasi numit jungba matungda phamkhiba mifam adugi matangda lainga ke spokesperson suweriba health minister Dr. Ranjan Nahai ngasi phamkhiba cabinet mifam aduda ADC taruk lairambadage tara da hengatlaga municipal corporation yauna October thada mikhal pangthokpa BDF singge honorarium chahi gi lupa chamnga da hengatnaba warep lawkhibane BDF singse sahi amada numit taraga mangani suti piba police amasung MR na chingba lawbada chada tara reserve thamba sahi mari thabak tawraklaba BDF sing corporal da promotion piba sahi taraga taruk thabak tawraklaba sergeant ki rank ta promotion piba gallantry award pinaba state ki budget ki senfam lupa lakh yangkhai hapkat pana singba singsu yauri haide BDF sing asigi senfam hengat pasi 2023 ki January amadage sahi amada lupa chamnga hapkat kadabani haire MGNREGA gi senfam thadoktrabade tha asigi kunga mari dage highway sing da blockade chatharagane MGNREGA gi senba sahi 2022-23 ge Central Ministry na thadorokiba senfam mari lena balenga ki department na tha asigi kunga mari phawbugi manungda thadoktrabade numit asigi ahing nongyai dage Imphal Jiribam lambi amade Imphal Dimapur lambi da ban blockade chatharagane ngasi press club ta All Manipur MGNREGA implementing agency committee gi convener M Manikcha na paumi sing da phongdokhibada haukiba jun kulhumdoida India lengang naski masigi damak center gi share oina apunba senfam crore lakh humbudra ga manga lising hompu ga mari chamapan hompu thadorokhe hai di senfam asi hojik phawbada Manipur lengang na thadoroktabase committee asina nungaitaba phawwe senfam asi thadorokraba matung numit humni gi manungda state share ga loina na thadorokadabane adubu hojik phawba thadokta na thambire haina su phongdokhe asisu Imphal airport ke runway gi saruk chakhairakpadage aeroplane amata tahan khidre ngasi Imphal International Airport ke aeroplane tarakfam runway gi sarukta crack satpa yaurokpadagi Delhi amadi Kolkata dage Imphal tamna pairakpa aeroplane amata tahandana Kolkata airport ta halankhre pausi asina phangba paugi matungina de ngasi ayuk anganbada airport authority ki kangbuna routine walk oina airport asige runway gi saruk sing yangsinbagi thabak chathakhe maduda crack chatpa mafam khara lairamba thengnakhe masidagi aeroplane tabada akaiba leibadage ngasi ayuk pung 10 rom tabadagi Imphal International Airport ta taragadaba plane mari amata tahandana Kolkata airport ta halankhre ED na Sonia Gandhi bu hanjin kaubagi thawong yaning di haiduna MPCC na protest tawkhre BJP gi lenga khutaw aside miyam Hitler gi wari du ningsing biyo Congress Enforcement Director ED na Sonia Gandhi bu hanjin kauba ED gi thawong yaning de haiba kholau ga loina na ngasi Manipur Pradesh Congress Committee MPCC gi President Megachandra gi lising makha da dharna pangthokre dharna adugi manung channa khongsat amasu Congress baban dagi kangla fauba chalaba matung Manipur police na thingbadage
Kangladagi halaktuna Congress babanda dharna pangthokhe. Covid ki khudong saba lauraga potsai gi mamal tangna yonbigano SOP su ngakna satpiyu PPCM. Covid ki khudong saba lauraga potsai gi mamal tangna yonbigano loinana lainga ki SOP ngakna satpiyu haina Protection and Preservation Committee Manipur PPCM na phongdorok le. TG school gi admission process ta mawong maril ta daba kaya yaure roll kaksing. Tampasna Girls Higher Secondary School da class 11 tamna bagi admission process ta mawong maril ta daba kaya yaure haina representative of Lois roll kaksing ge Secretary M Samuna thadorok pachero laman phongdorok le. Chero lasin hai science stream da mahairoi chahum ga marfu draga taruk amasung arts stream da mahairoi chani ga marfu draga manga ge list thorakpada Manipur government ke reservation policy haibade OBC chada taraga taret ST gi chada kuntraga mathoi amasung SC gi chada anigi phangpham thokpa amata phangdre. Science stream da mahairoi chamaga marfu draga mapan na class 10 da magwang na phangba mahairoi sing da admission tawbagi khudong saba pi khre lemhori ba seat chamaga marfu draga taruk ke admission tawbada general SC ST amasung OBC gi test tongan ba tawriba si reservation policy gi wang madane. Admission test pun na pangthoktuna ma khwaidagi wangba mahairoi singna general gi chada yangkai reservation category da pigadabane. Adu buhai riba reservation rule amata indana school authority na tawrokliba khongthang ase lup asina kanna yaningda ba phongdok le. Maram asina mari le na ba authority na midyang sangbiduna admission process leban biraga reservation policy da tawbiyo haina serol asina makhata na phongdorok le. More da dengi na naba miyoi nifu su khre. Draupadi Murmu na India ki taraga mga suba president oiraga ne. Handak ta pangthokiba India ki president khanbagi mikhalda BJP na lusingba NDA ki presidential candidate oiribe Draupadi Murmu na mahaki lamba joint opposition candidate Yaswant Singhabu chaw na maithiba pikhibaga loina na mahakna India ki taraga mga suba president oiraga ne. Draupadi Murmu na vote ki belu lak mga ka lising kulhumdoi chatruk oiba punba ballot vote chatret ka nifuga nipan gi manungda vote masing samnga ga mari phangkhe masigi vote ki belu na lak ahum ga lising humbudra ga humdoi ne. Loina na mahaki lamba Yaswant Singhana phangkhiba vote masing na chani ga nipan ne. Vote ki value na lak amaga lising nifuga mga chatruk ne. Hanagi Jharkhand ki governor Draupadi Murmu na India ki ihan hanba tribal president oiraga ni loina na India ki hoina ni suba nupi president oiraga ne. Amarom da president Mikhal gi result laukthokraba matung da local BJP na sinduna Murmu bu mai pakpagi haraukda yamba phongdokpagi thoram paksana pangthokre haire. Manipur, Karnataka amasung Chandigarh na Niti Aayog ke India Innovation Index 2021 da makok tare. Manipur, Karnataka amasung Chandigarh na Niti Aayog ke India Innovation Index ki ahum suba edition da makoy gi kanglup da makok takre. Index asing asi Niti Aayog ki Vice Chairman Suman Berry na phongkhibane. Thauram aduda member Dr. VK Sarsawat CEO Parmeswaran Iyer amasung makok thongba Pauktakloi Neeraj Sinha amade Institute for Competitiveness Chairman Dr. Amit Kapurna Basing saruk yakhe. Karnataka na achauba state singi kanglupta amuka na makok tarakpaga loina na Manipur na awang nongpok amasung singi state singi kanglupta Mangjil Thari amade Chandigarh na Union Territory amasung city state singi kanglupta makokta leire. Innovation haibasi tungkoi gadaba amade pumnamag konsilaba saukhatpagi phibam laknaba paramne. Masina matam sige khwaidagi chawba singnabasing miyoi kaya lairabagi pankhai makhadagi pukhalakpa punsi hingnabagi phibam sing sembiba amade Atma Nirbhar Bharat ki lambi yatpa hairiba hiram sing asige wakhai purakpada mateng oigani haina Dr. Saraswat na haikhe. Aroibada tabiriba pumnamagpu thagachari.